Akasbani Imphal Moirangthem Ibehaibi na pau pajari ahanbada maruiba pau. Laibak asigi Rajya amasung Union Territory singi Youth Affairs amasung Sports Mantri singi numin inigi mifam Chitan Shibir City Convention Center Imphal da hokre. Mifam asina policy program khakta nat khanaba natana infrastructure sengkatpagi wafam da chu mapung oiba miyeng thamnaba Pradhan Mantri na hairi. Mukhyamanti Nongthongman Biren Singh na hai mifam asi Manipur na yumbu oiduna pangthokpa phangliba asi sana khotnabagi lamda Manipurgi sanaroi sing amasung naharol na lawriba thodang adu sakhangbi Kendra Youth Affairs amasung Sports Mantri Moirangthem Thakur na hairi sana khotnaba chakhol hanabagi dama kendra amasung Rajya Sarkar sing punna honaminagadabani amasung Pradhan Mantri Narendra Modi hojik Madhya Pradesh ki rewada pangthokpa National Panchayati Raj Namit thoramda saruk yari. Laibak asigi Rajya amasung Union Territory singi Youth Affairs amasung Sports Mantri singi numit ini mifam Chitan Shibir ngasi ayuk City Convention Center Imphal da hokre. Mifam asida Kendra Youth Affairs amasung Sports Mantri Moirangthem Thakur amasung Rajya Mantri Nisit Pramanik su saruk yari. Mifam asina Bharatpur Sporting Powerhouse ama ohenaba kupna khanagani. Sports Mantri singi mifam asida piba paujel amada Pradhan Mantri Narendra Modi na hai awang nokpok lamdamdagi thorakpa sanaroi kayana jati asigi mingchat hengat handuna laibak asigi sana khotnabagi lamda anoba mayon ama purakli. Siri Modi na hai awang nokpok lamdam akhanana Manipurgi sanaroi singna malengi thakta mana kaya loroktuna laibak asigi mingchat hengatlali Pradhan Mantri na hai. मुझे खुशी है कि इस साल देश के स्पोर्ट्स मिनिस्टर्स की ये कॉन्फ्रेंस, ये चिंतन शिविर मणिपुर की धरती पर हो रहा है। नॉर्थ ईस्ट से निकलकर कितने ही खिलाड़ियों ने तिरंगे की शान बढ़ाई है, देश के लिए मेडल्स जीते हैं। देश की खेल परंपरा को आगे बढ़ाने में पूर्वोत्तर और मणिपुर का महत्वपूर्ण योगदान रहा है। यहाँ के सगोल कांगजई, थांगता, यूबी लाकपी, मुकना और हियांग तानवा जैसे स्वदेशी खेल अपने आप में बहुत आकर्षक है। Pradhan Mantri na hai mifam asina policy program khakta khanaba natana infrastructure sengkatpagi wapam da chu mapung oiba miyeng thanggadabani. Mang hai sports mantraloi na tournament khuningmaki oina tongan ba infrastructure amasung masana khudingda yengliba miyeng tongan ba mawongda yengbatai. Mifam adu hogdokpagi thoramda wanganguda Mukhyamanti Nongthongman Biren Singh na hai mifam asi Manipur na yumbu oiduna pangthokpa phangliba asi sana khotnabagi lamda Manipurgi mahiroi sanaroi sing amasung naharol na jati asi sengkatpada lawriba thodang adu sakhangbi bani. Mukhyamanti na hai Pradhan Mantri Narendra Modi na handakta Manipurgi yalongaidagi leiraklaba masana sing sakhangbire. Siri Biren hai Pradhan Mantri Narendra Modi ki lamjing makhada laibak asida sana khonaba chakhol hanaba amasung narol singi yaiphanaba thaurang kayamarum lokhatli. Mang hai Khelo India kumba thaurang sing haudoktuna sana khonabagi infrastructure leptana semgatli Siri Biren hai. It is indeed an honor for the state of Manipur to host such an event. I also believe that holding such a conference in Imphal also recognize the highlights the significant contribution made by our Manipuri sports persons and youth towards nation building. Honorable Prime Minister Modi ji also just recently recognized our ancient indigenous games like polo, sabol kangjai, hiang tanaba, yubi lakpi, and many. Manipur has a proud and a vibrant sporting history and culture. Manipur takes pride as a powerhouse of sports in India, calculating per capita. Despite a small population, sports persons from Manipur have brought laurels to India in various disciplines. Kendra Youth Affairs amasung Sports Mantri Moirangthem Thakur na sana khotnaba chakhol hanabagi damak Kendra amasung Rajya Sarkar sing punna honaminagadabani amasung sana khotnaba amadi sanaroi sing khumang chawchin hanabagi damak khananagadabani Mantri na hai. It is of the utmost significance that this Chintan Shivir has been organized in this beautiful state of Manipur, where we are also coming up with the first national sports university. And I am grateful to the Honorable Prime Minister who has sanctioned this university for the state of Manipur. The work is in progress. Approximately 900 crore rupees will be spent to create this beautiful university in this part of the country.
Imphal Midday Manipuri Youth Affairs amasung Sports Mantri Govindas Konthaujam Rajya Chief Secretary Rajesh Kumar amadi Kendra amadi Rajya amasung Union Territory singi makok thongbo official singju saruk yari Mukhyamantri Nongthongma Biren Singna ngasi ayuk mahaki secretariat tagi Manipur State AIDS Control Society gi Integrated Counseling and Testing Center mobile van taru lam thakre social media da thagat bawarol amada Mukhyamantri hai mobile van sing asina manung hunjinba mafam singda masigi service phanganba ngamlagani amasung antenatal care HIV amadi atai laina test tawba amasung sang naina ana laingi thabak paikhatba ngamlagani Manipur Sarkar ki secondary school singi class 10 amasung 12 mairoi singi career counseling session ama Haujik Palace compound Imphal da leiba Manipur State Film Development Society gi auditorium da pangthokli counseling session asi samagra shiksha Manipur na sinbani Manipur Sarkar ki tongan ba school singi oja amasung mairoi sing thoram asida saruk yari Thoram da wangang da Rajgi School Education gi Director Laistam Nanda Kumar Singh hai asigumba counseling asina Rajya sigi mairoi sing da chauna khodong chaba phangalagani Tha khudingi aroiba nomajing namita kasbani gi thongda sandokpa Pradhan Mantri Narendra Modi gi pukning gi wa man ki baat thoram tha si aroiba nomajing namita takak chama suragani Thoram asi ing kumjali singani taramari October 3 Vijayadashmi nimita hawdokhibani hawjik phawda takak marfudrama pan sandokre Sama subat tangkak asiga mari lenana man ki ba na Bharat pu awon purak na bokot na beda piri ba ithili matangda akasbani na akhanna ba thoram pareng ama sandokli tabi riba pawase akasbani Imphal dagini Pradhan Mantri Narendra Modi Haujik Madhya Pradesh ki rewada pangthokpa National Panchayati Raj Numit thoram da saruk yari thoram adu da Pradhan Mantri na lebak asigi Gram Sabha masung Panchayati Raj Institution singi miyut singda wangangani Pradhan Mantri na lupa koti lising taratare hena sangadaba tongan project sing jata khungani amasung khadana sangagani Shri Modi na thoram adu da Pradhan Mantri Awas Yojana gi kanaba phanglaba myoi lak mari lising taramathoi yum sangbagi thoram su virtual oina saruk yagani thoram adu da Madhya Pradesh ki Rajyapal Mangobai Patel Mukhyamantri Shivraj Singh Chauhan Kendra gi Rural Development amasung Panchayati Raj Mantri Giriraj Singh Kendra gi Mantri Singh amasung Madhya Pradesh Sarkar gi Mantri Singh chu saruk yari Pradhan Mantri Narendra Modi nimit nini ki Kerala khongchata ngasi nimidang wairang Kochi da thunglagani Shri Modi na road show amada saruk yagani amasung madugi tungda Kochi da pangthokadaba youth conclave yawgani Pradhan Mantri na Rajya du da anoba project kaya su hawdokani Nominini Sathagadaba G20 ki Selthum Mantri Singh amasung Central Bank Governor Singhi ahanbi mifam ngasi Bengaluru da hawragani Mifam adu da Kendra ki Selthum Mantri Nirmala Sitaraman amasung Reserve Bank of India ki Governor Dr. Shaktikant Das na punna sabhabati oigani Mifam asida G20 ki Selthum Mantri Singh amasung G20 leibak singhi Central Bank Governor Singh Patan tawba miyo sing amasung Malem Thaki lup singhi makok sing saruk yagani Mifam aduna kunmathai chuba sahi chada malengi oina singnarakliba sing konnaba komthok komchin yaba mawongda sel thadanaba amasung tungda semlakadaba mapung phaba sarasingi damak bank sing hiram kaya thokna mapangkal kangkhat hanba yauna wafam kaya marum khanagani Kendra ki Tourism Mantri J. Kishan Reddy na hairi masa mawu phaba Bharat ama ohenba haibasi Pradhan Mantri Narendra Modi gi pandamni amasung hiram asida Kendra Sarkar na thawrang kaya marum lokhatle Hyderabad ta Healthy Baby Show amada wangang dam hang ahai nauna pokpa angang singi damaktadi mamagi khomlangda khwaidagi phaba jinjakni angang singi damaktadi mama na khwaidai phaba doctor ni hairaduna mantri na hai leibak asigi angang singda masiweba jinjak phangana ba Kendra Sarkar na thawrang kayamarum paikhati mang na hai Sarkar na nupi singna mayokna riba khunai gi khodong chada ba jing mutatna ba hotna ba ga loinana nupi masa singi mapa mama singbu bab tahanna ba thawrang kaya su pangtokli aroi bida maroi ba pau amo Lebak asigi Rajya amasung Union Territory singi Youth Affairs amasung Sports Mantri singi numit ini ki mifam Chetan Civil City Convention Center Imphal da hokre mifam asina policy program khakta khanaba natana infrastructure sangatpagi wafam da su mapum oiba miyang thamnaba Pradhan Mantri na haire Mukhyamantri Nongthong Biren Singh na hai mifam asi Manipur yumbu oiduna pangthokpa phangliba asi sana khonabagi lamda Manipur gi sanaroi sing amasung naharona lawriba thodang adu sakhangbibani Kendra ki Youth Affairs amasung Sports Mantri Anurag Singh Thakur na hairi sana khonaba sakol hanabagidama Kendra amasung Rajya Sarkar sing punna honaminagadabani amasung Pradhan Mantri Narendra Modi Haujik Madhya Pradesh ki rewada pangthokpa National Panchayati Raj Numit thoramda saruk yari paul hojare